ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯄꯨꯊꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯍꯣ ꯑꯗꯨꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯊꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯑꯗꯨꯅ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯥꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯥꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕꯤꯗꯣ ꯑꯃꯨꯛ ꯂꯥꯛꯂꯅꯤ ꯃꯗꯨꯅ ꯃꯔꯣꯜ ꯑꯃ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯇꯟꯕꯨ ꯇꯜꯂꯤ ꯃꯥ ꯎꯅꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯂꯩꯃꯟ ꯀꯥꯡꯕꯖꯥꯠ ꯀꯔꯤ ꯅꯨꯡꯒꯤ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯨꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯣ ꯑꯩꯗ ꯅꯠꯇꯅ ꯃꯟꯖꯨꯔꯤ ꯅꯪꯁꯨ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯈꯤꯔꯕꯣꯏꯔꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯃꯗꯣ ꯅꯣꯡꯃꯗꯤ ꯃꯥ ꯗꯁꯥ ꯇꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯁꯦꯜ ꯄꯨꯏ ꯍꯥꯏꯗꯅꯕꯨ ꯍꯦꯛꯇ ꯉꯥꯡꯅꯤꯡꯕ ꯍꯦꯛꯇ ꯉꯥꯡꯉꯤ ꯍꯥꯏꯕꯅꯤ ꯈꯣꯏꯁꯦ ꯃꯃꯥꯒꯨꯝꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩꯔꯁꯨ ꯐꯖꯅ ꯍꯥꯏꯕ ꯌꯥꯏꯗꯅ ꯑꯗꯨ ꯅꯠꯇꯦ ꯃꯥꯒꯤꯗꯤ ꯃꯁꯤꯗꯩꯁꯤꯗ ꯂꯥꯛꯄꯒ ꯂꯋꯥꯏꯗꯤ ꯍꯦꯛꯇ ꯂꯥꯛꯂꯛꯀꯅꯦꯕ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯀꯥꯟꯗ ꯃꯦꯝꯇꯣꯟ ꯂꯥꯛꯏ ꯍꯣ ꯑꯩ ꯂꯥꯛꯑꯦ ꯄꯤꯅꯔꯣ ꯃꯟꯖꯨꯔꯤꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯁꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯅꯨ ꯍꯥꯏꯗꯅ ꯌꯧꯔꯛꯂꯦꯗꯨ ꯃꯁꯤꯒꯤ ꯀ꯭ꯋꯥꯛ ꯃꯥꯟꯕꯤꯁꯦ ꯑꯩꯅꯦ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯇꯧꯕꯅꯤ ꯈꯨꯠꯀꯥꯁꯦ ꯃꯔꯦꯡ ꯆꯠꯄꯖꯥꯠꯅꯤ ꯀꯩꯅꯣ ꯏꯅꯦ ꯃꯟꯖꯨꯔꯤ ꯅꯪꯅ ꯃꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯍꯥ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯩꯇꯦ ꯍꯥꯏꯔꯛꯀꯗꯣꯏꯔꯕ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯅꯦ ꯅꯣꯏꯒꯤ ꯀꯥꯡꯕꯨꯁꯤ ꯄꯦꯜꯂꯕꯅꯤꯀோ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯀꯅꯥꯝꯇꯅ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯦꯕ ꯏꯀꯥꯏꯕꯁꯨ ꯈꯔ ꯈꯪꯅꯁꯤ ꯀꯩꯗꯧꯔꯒꯦ ꯄꯨꯔꯅꯤꯃꯥꯅ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯕꯗꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯈꯪꯗꯕꯗꯧꯅ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯨ ꯈꯪꯂꯕꯗꯤ ꯁꯠ ꯄꯤꯅꯔꯣ ꯀꯩꯅꯣ ꯄꯨꯔꯅꯤꯃꯥ ꯃꯟꯖꯨꯔꯤ ꯉꯁꯤꯗꯤ ꯋꯥ ꯃꯈꯥ ꯇꯥꯅꯗꯦ ꯁꯠ ꯍꯦꯛꯇ ꯄꯤꯅꯈꯤ ꯃꯗꯨ ꯎꯕꯗ ꯃꯦꯝꯇꯣꯟ ꯍꯔꯥꯎꯅ ꯁꯦꯜꯁꯤꯡꯗꯨ ꯄꯥꯏꯔꯒ ꯁꯤꯅꯤꯗꯅ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯗꯤ ꯐꯩꯗꯅ ꯀꯅꯥꯒꯤ ꯈꯗꯥꯡ ꯀꯞ ꯂꯥꯎꯗ꯭ꯔꯤꯈꯩ ꯂꯥꯎꯅꯕꯗꯣ ꯑꯩꯁꯨ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟ ꯆꯠꯈ꯭ꯔꯦ ꯃꯦꯝꯇꯣꯟ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯩꯊꯦꯜꯗ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯁꯦꯜ ꯊꯥꯗꯔꯒ ꯃꯥꯅ ꯁꯦꯟꯗꯣꯏ ꯈꯣꯝꯒꯠꯂꯤꯕꯅꯤ ꯑꯗꯨꯅ ꯁꯦꯟꯗꯣꯏ ꯃꯇꯝ ꯆꯥꯅ ꯄꯤꯔꯛꯇꯕꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯐꯖꯅ ꯉꯥꯡꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯑꯗꯨꯅ ꯃꯦꯝꯇꯣꯟꯕꯨ ꯃꯌꯥꯝꯗꯨꯅ ꯐꯖꯅ ꯍꯥꯏꯅꯕ ꯅꯠꯇꯦ ꯃꯉꯣꯟꯗꯒꯤ ꯄꯨꯗ꯭ꯔꯁꯨ ꯄꯨꯅꯤꯡꯉꯥꯏ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯉꯣꯟꯗ ꯍꯦꯛꯇ ꯇꯥꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛ ꯂꯩꯅ ꯃꯦꯝꯇꯣꯟ ꯅꯪꯕꯨ ꯋꯥ ꯉꯥꯡꯕꯗ ꯐꯖꯅ ꯍꯥꯏꯕ ꯇꯝꯃꯣꯏꯃꯤ ꯅꯪꯁꯤꯅ ꯋꯥ ꯉꯥꯡꯕꯁꯤꯅꯅꯦ ꯂꯋꯥꯏꯗ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯄ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪꯕꯨ ꯃꯤꯅ ꯅꯨꯡꯁꯤꯕ ꯍꯧꯅꯗꯦꯃꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯆꯨꯝꯂꯕꯅꯤ ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯗꯤ ꯂꯋꯥꯏꯗ ꯂꯥꯛꯄ ꯇꯥꯕ ꯍꯩ ꯅꯪꯁꯤ ꯂꯩꯁꯥꯕꯤꯅꯤꯅꯦꯍꯦ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅ ꯄꯥꯝꯗꯧꯔꯤꯒꯦ ꯍꯥ ꯆꯍꯤ ꯍꯥꯏꯔ ꯐꯅ ꯌꯥꯝꯂꯝꯂꯅꯤ ꯅꯠꯇ꯭ꯔꯣ ꯏꯕꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯤꯅ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯃꯦꯝꯇꯣꯟ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯗꯣ ꯍꯥꯏꯒꯦ ꯍꯥꯏꯅꯖꯁꯅꯨ ꯀꯩꯅꯣ ꯏꯀꯥꯏꯕꯤꯗꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯃꯥ ꯇꯧꯗꯤ ꯌꯥꯗꯅ ꯇꯧꯔꯤꯕꯅꯤ ꯏꯃꯥꯅ ꯈꯪꯁꯨ ꯈꯪꯗꯅ ꯏꯀꯥꯏꯔꯣꯏꯕ ꯂꯩꯁꯥꯕꯤꯅꯅꯦ ꯂꯤꯕꯨ ꯂꯤꯁꯜꯂꯛꯂꯕ ꯏꯀꯥꯏꯕ ꯈꯪꯗꯦ ꯍꯥꯏꯅꯕꯅꯤ ꯌꯦꯡꯉꯣ ꯅꯨꯄꯥꯁꯦ ꯅꯪ ꯉꯥꯏꯕ ꯉꯝꯗꯗꯅ ꯃꯥꯅ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯈ꯭ꯔꯦꯗꯅ ꯊꯤꯁꯅꯨ ꯀꯩꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯃꯁꯨ ꯏꯈꯠꯂꯗꯅꯕ ꯃꯥꯅ ꯍꯥꯟꯅ ꯊꯤꯔꯕꯅꯤꯅ ꯑꯩꯁꯦ ꯑꯔꯤꯕꯤ ꯇꯥꯍꯜꯂꯕꯅꯦꯕ ꯀꯔꯤ ꯈꯠꯄ ꯍꯥ ꯅꯪꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯅꯌꯨꯝ ꯄꯥꯅꯤꯔꯤ ꯈꯪꯗ꯭ꯔꯒ ꯃꯤ ꯑꯉꯥꯡꯁꯤ ꯇꯥꯏꯅꯔꯤꯕꯅꯦꯕ ꯑꯩꯗꯤ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯍꯥꯏꯔꯤꯝ ꯏꯃꯥꯒꯤꯗꯨꯗꯤ ꯅꯃꯧ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯑꯅꯤꯁꯤꯅ ꯍꯧꯖꯤꯛ ꯐꯝꯖꯥ ꯆꯥꯔꯤꯁꯦ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯑꯩ ꯂꯩꯔꯝꯗ꯭ꯔꯕꯅꯤꯕ ꯅꯣꯏ ꯅꯨꯡꯁꯤꯠ ꯐꯥꯔꯒ ꯆꯥꯒꯗꯕꯅꯤ ꯁꯨꯝꯁꯨ ꯁꯨꯝꯂꯤꯕꯅꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯦꯝꯇꯣꯟꯅ ꯑꯌꯥꯝꯕ ꯆꯥꯕꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯑꯌꯥꯝꯕ ꯄꯨꯔꯤꯕꯅꯤ ꯂꯩꯕꯥꯛ ꯂꯩ ꯂꯨꯈ꯭ꯔꯥꯅꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯔꯤꯝꯇ ꯁꯨꯕ ꯅꯠꯇꯦ ꯅꯪꯅ ꯈꯔ ꯁꯦꯜ ꯊꯣꯛꯏ ꯍꯥꯏꯗꯅ ꯅꯪꯁꯨ ꯑꯗꯨꯃꯛꯇꯤ ꯍꯥꯏꯃꯜꯂꯤꯗ ꯃꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤꯝꯇ ꯇꯧꯗꯕꯗꯧꯅ ꯈꯟꯈꯤꯅꯤꯀꯣ ꯃꯤꯅ ꯇꯥꯈꯤꯅꯤ ꯀꯥꯏꯗꯅ ꯏꯀꯥꯏꯕꯁꯨ ꯄꯣꯛꯂꯤꯕꯣꯏꯔꯦ ꯅꯆꯥꯅꯨꯄꯥ ꯒꯙꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯄꯤꯌꯨ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯩꯅ ꯁꯦꯜ ꯁꯨꯝ ꯄꯤꯗꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯇꯨꯅꯦꯅ ꯆꯨꯝ ꯃꯥꯟꯕꯤꯁꯤꯁꯨ ꯀꯩꯝꯇ ꯍꯩꯕ ꯅꯠꯇꯦꯕ ꯍꯣꯏꯁꯦ ꯅꯣꯏ ꯃꯌꯥꯝꯁꯤꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯌꯦ ꯏꯆꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕ ꯍꯔꯦ ꯅꯪꯅ ꯄꯥꯏꯔꯤꯕ ꯁꯦꯜꯗꯨꯕꯨ ꯀꯥꯏꯗꯒꯤ ꯍꯧꯗꯣꯔꯛꯄꯅꯣ ꯍꯥ
ꯅꯄꯥ ꯂꯩꯔꯤꯉꯩꯗ ꯅꯄꯥꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯗꯅ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯥꯅ ꯆꯥꯎꯅꯒ ꯉꯥꯡꯂꯗꯅ ꯁꯅꯥꯅ ꯏꯃꯥ ꯏꯟꯁꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯁꯦꯜꯁꯨ ꯂꯩꯇꯦ ꯇꯨ ꯍꯧꯔꯦ ꯇꯨ ꯑꯗꯨ ꯂꯩꯇꯦꯒ ꯑꯗꯥ ꯂꯩꯇꯦꯒ ꯃꯁꯤꯗꯩꯁꯤꯗ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯃꯁꯤꯗ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯑꯩꯁꯦ ꯀꯣꯏ ꯆꯠꯇꯅ ꯈꯥꯡꯂꯕꯅꯦꯕ ꯑꯩꯗꯤ ꯆꯠꯍꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗꯕꯨ ꯑꯣꯟꯁꯤꯜꯂꯛꯄ ꯇꯥꯔꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯦꯝꯇꯣꯟ ꯆꯠꯈꯤꯒꯦ ꯇꯧꯏ ꯂꯩꯕꯥꯛ ꯂꯩꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯩꯁꯨ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯅꯦ ꯅꯅꯝꯃ ꯂꯩꯔꯤꯉꯩꯁꯤꯗ ꯍꯩꯍꯧꯔꯣꯗꯅ ꯍꯩ ꯃꯦꯝꯇꯣꯟ ꯀꯥꯏꯗꯅ ꯆꯠꯂꯤꯗꯣ ꯏꯟꯁꯥꯡ ꯂꯩꯇꯦ ꯍꯥꯏꯁꯤ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯣꯏ ꯃꯤ ꯁꯅꯥꯅ ꯁꯣꯟꯖꯩ ꯑꯁ ꯃꯁꯤꯒꯤ ꯁꯧꯔꯥꯁꯤꯗ ꯁꯦꯜ ꯍꯥꯏꯌꯨ ꯍꯥꯏꯁꯤꯕꯨ ꯑꯩꯗꯤ ꯇꯟꯈ꯭ꯔꯦꯗ ꯃꯁꯤꯗ ꯏꯁꯧꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯂꯩꯇꯦ ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯕꯨ ꯁꯦꯜ ꯄꯥꯝꯕꯤꯔꯣ ꯍꯥ ꯑꯩ ꯊꯕꯛ ꯂꯩ ꯑꯩ ꯆꯠꯂꯦ ꯃꯌꯨꯝꯗꯤ ꯄꯥꯅꯤꯡꯉꯤ ꯑꯗꯨꯒ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯀꯩ ꯃꯤꯅꯣ ꯈꯪꯗꯦꯅꯦ ꯁꯤꯕꯣ ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯃꯦꯝꯇꯣꯟ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯉꯔꯪ ꯍꯦꯛꯇ ꯉꯪꯉꯦꯕ ꯅꯣꯡ ꯉꯪꯕꯁꯤꯉꯥꯏ ꯑꯁꯤꯅꯕꯨ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯅ ꯂꯧꯔꯅꯤꯒꯦ ꯏꯃꯥ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯗꯦ ꯁꯥꯎꯕꯅ ꯍꯦꯛꯇ ꯍꯥꯜꯂꯦ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯩꯁꯨꯅꯦ ꯐꯅꯗꯤ ꯀꯟꯅ ꯉꯥꯡꯕꯅꯤ ꯑꯗꯨꯕꯨ ꯃꯆꯤꯟꯁꯦ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯃꯤꯅꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯏꯔꯛꯈ꯭ꯔꯖꯥꯠ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯗꯅ ꯑꯗꯣ ꯏꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯊꯣꯛꯄ ꯍꯦꯛꯇ ꯊꯣꯡꯉꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯕꯥꯛꯂꯩ ꯆꯠꯈ꯭ꯔꯦ ꯁꯅꯥꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯈꯪꯉꯤꯗꯅ ꯑꯩꯅ ꯏꯊꯛ ꯊꯣꯡꯕꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯍꯟꯕꯤꯕꯁꯤꯗ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯆꯥꯎꯅ ꯉꯥꯡꯖꯕ ꯁꯥꯔꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡ ꯂꯩꯁꯥꯕꯤ ꯈꯣꯡꯕꯨ ꯊꯣꯛꯄꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤꯁꯦ ꯀꯩꯊꯦꯜꯗꯨꯗ ꯐꯝꯂꯤꯕ ꯄꯣꯠꯐꯝꯁꯤꯡꯗꯣ ꯃꯦꯝꯇꯣꯟꯒꯤ ꯁꯦꯜ ꯂꯧꯗꯕ ꯏꯌꯥꯎ ꯄꯣꯟꯇꯦ ꯃꯣꯏ ꯃꯁꯦꯜ ꯍꯥꯏꯅꯩ ꯄꯨꯔꯅꯤꯃꯥꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯦꯝꯇꯣꯟ ꯂꯥꯛꯄ ꯎꯗꯦ ꯑꯩꯁꯨ ꯄꯤꯅꯕ ꯁꯦꯜ ꯂꯩꯇ꯭ꯔꯤ ꯄꯣꯠꯁꯨ ꯑꯝꯇ ꯁꯤꯠꯇꯦ ꯇꯧꯔꯤꯁꯦ ꯃꯗꯨ ꯍꯦꯛ ꯂꯥꯛꯂꯕꯗꯤ ꯃꯁꯤꯗꯩꯁꯤꯗ ꯅꯣꯡ ꯈꯥꯛꯄꯁꯤꯉꯥꯏ ꯃꯥꯅ ꯇꯧꯔꯛꯇꯣꯏꯗꯣ ꯃꯟꯖꯨꯔꯤꯅ ꯃꯥꯅ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦꯗ ꯂꯩꯇꯕꯕꯨ ꯀꯩꯅꯣ ꯀꯥꯏꯗꯒꯤ ꯄꯤꯒꯅꯤ ꯃꯗꯨꯃꯁꯨꯅꯦ ꯂꯩꯁꯥꯕꯤ ꯅꯠꯇꯒꯨꯝ ꯃꯆꯤꯟ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯃꯌꯨꯝ ꯄꯥꯟꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯑꯐꯥꯎ ꯁꯥꯗꯅ ꯂꯩꯔꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯣ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯌꯦ ꯀꯩꯒꯤꯅꯣꯗ ꯃꯆꯤꯟ ꯈꯨꯀꯟꯗꯣ ꯈꯪꯉꯦꯗꯅ ꯑꯗꯨꯅ ꯀꯔꯝꯕ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯧꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯀꯥꯟꯗ ꯃꯌꯥꯝꯗꯨ ꯃꯦꯝꯇꯣꯟ ꯂꯥꯛꯄ ꯎꯍꯧꯗꯦ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯃꯦꯝꯇꯣꯟꯅ ꯇꯥꯍꯧꯏ ꯀꯩꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯋꯥ ꯉꯥꯡꯅꯔꯤꯗꯣ ꯍꯥ ꯅꯣꯏꯁꯤꯗꯤ ꯃꯤꯋꯥ ꯉꯥꯡꯕ ꯀꯟꯈ꯭ꯔꯦ ꯀꯗꯥꯏ ꯑꯩꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯄꯤꯔꯣ ꯁꯠ ꯃꯟꯖꯨꯔꯤꯅ ꯕꯦꯝꯃ ꯃꯦꯝꯇꯣꯟ ꯉꯁꯤꯗꯤ ꯄꯣꯠꯀ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯤꯍꯩ ꯑꯗꯨꯅ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯥ ꯅꯣꯏꯒꯤ ꯄꯣꯠ ꯁꯤꯠꯄ ꯁꯤꯠꯇꯕ ꯑꯩ ꯈꯪꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯍꯦꯛ ꯂꯥꯛꯏ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯁꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ ꯍꯥ ꯄꯣꯠ ꯁꯤꯠꯇ꯭ꯔꯗꯤ ꯀꯥꯏꯗꯒꯤ ꯁꯦꯜꯗ ꯄꯤꯗꯧꯔꯤꯅꯣꯕ ꯄꯨꯔꯅꯤꯃꯥꯅ ꯃꯦꯝꯇꯣꯟ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯋꯥꯔꯤ ꯑꯃꯗꯨꯝ ꯁꯥꯟꯅꯈꯤꯁꯤ ꯂꯥꯎ ꯀꯩ ꯋꯥꯔꯤꯅꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯁꯠ ꯍꯥꯏꯔꯛꯑꯣ ꯍꯦꯔꯥ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯅꯠꯇꯒꯨꯝ ꯆꯤꯟꯈ꯭ꯔꯦ ꯊꯕꯛꯁꯦ ꯅꯪꯕꯨ ꯆꯍꯤ ꯀꯌా ꯁꯨꯔꯒꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯆꯍꯤ ꯍꯪꯂꯤꯕꯗꯨꯕꯣ ꯑꯗꯨ ꯈꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯆꯍꯤꯗꯤ ꯌꯧꯔꯝꯂꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯌꯨꯝ ꯄꯥꯟꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯗ ꯐꯥꯎ ꯁꯥꯗꯅ ꯂꯩꯔꯦꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯅ ꯌꯨꯝ ꯄꯥꯟꯗꯕꯗ ꯅꯣꯏꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯄꯥꯅꯤꯡꯂꯒ ꯄꯥꯟꯒꯅꯤ ꯄꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯨꯄꯤꯅ ꯆꯍꯤ ꯂꯤꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯐꯠꯇꯕꯅꯤꯅꯦ ꯍꯌꯦꯡ ꯅꯪ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤꯅꯦ ꯑꯗꯨꯅ ꯃꯇꯝ ꯆꯥꯔꯤꯉꯩ ꯄꯥꯅꯕ ꯇꯧꯅꯦ ꯑꯣ ꯅꯣꯏꯒꯤꯁꯦ ꯑꯩꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯅꯣꯏꯅ ꯋꯥꯕꯤꯗꯅ ꯂꯩꯔꯦꯅꯦ ꯀꯥꯟꯅꯗꯦ ꯁꯦꯜꯗꯣ ꯁꯠ ꯄꯤꯅꯔꯛꯑꯣ ꯃꯟꯖꯨꯔꯤꯅ ꯅꯪꯕꯨ ꯁꯦꯜ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯉꯥꯛ ꯂꯩꯔꯒ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯄꯨꯟꯅ ꯂꯧ ꯏꯆꯦ ꯃꯟꯖꯨꯔꯤ ꯅꯪꯒꯤꯁꯦ ꯈꯠꯅꯕ ꯍꯧꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤ ꯄꯣꯠ ꯁꯤꯠꯀꯦꯔꯥ ꯁꯤꯠꯂꯣꯏꯒꯦꯔꯥ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯁꯣꯏꯕ ꯌꯥꯗꯦ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯈꯔ ꯌꯦꯡꯅꯗꯅꯕꯨ ꯅꯪꯒꯤꯗꯤ ꯁꯣꯏꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯑꯩꯕꯨ ꯀꯔꯥꯏꯗꯒꯤ ꯄꯤꯌꯣ ꯍꯥꯏꯕꯅꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯥꯛꯁꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯤꯔꯣ ꯄꯥꯛꯁꯤꯁꯤꯗꯤ ꯅꯪ ꯀꯩꯗꯧꯒꯦꯕ ꯁꯦꯜ ꯄꯤꯌꯨ ꯌꯥꯗ꯭ꯔꯗꯤ ꯄꯥꯛꯁꯤꯗꯣ ꯑꯣꯏꯅ ꯄꯨꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟꯅ ꯃꯟꯖꯨꯔꯤꯒꯤ ꯄꯥꯛꯁꯤꯗꯨ ꯂꯧꯗꯧꯒꯤ ꯂꯥꯝꯃꯛꯏ ꯃꯟꯖꯨꯔꯤꯅ ꯈꯥꯝꯕ ꯍꯣꯠꯅꯩ ꯀꯩꯅꯣꯅꯦꯍꯦ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯄꯨꯈꯤꯅꯣꯅꯦ ꯅꯪꯕꯣ ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒ ꯄꯤꯒꯦ ꯃꯤ ꯀꯩꯅꯣ ꯃꯤꯒꯤ ꯁꯦꯜ ꯂꯧꯔꯒ ꯃꯤꯅꯤ ꯈꯪꯗ꯭ꯔꯗꯤ ꯑꯩꯅ ꯑꯉꯝꯕ ꯄꯨꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯄꯨꯔꯅꯤꯃꯥꯅ ꯇꯧꯅꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯦꯝꯇꯣꯟ ꯀꯔꯤꯅꯣ ꯅꯪꯁꯨꯅꯦ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯗꯒꯤ ꯄꯣꯠ ꯑꯝꯇ ꯁꯤꯠꯇꯗꯅ ꯂꯩꯔꯤꯕꯅꯤ ꯅꯪꯁꯨꯅꯦ
ꯄꯤꯔꯣꯏ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯏꯆꯦ ꯄꯨꯔꯅꯤꯃꯥ ꯅꯣꯏꯁꯦ ꯃꯤꯆꯪ ꯆꯪꯅꯔꯤꯕ ꯍꯥꯏꯗꯨꯔꯣ ꯍꯥ ꯅꯪꯒꯤꯁꯨ ꯄꯤꯔꯛꯇ꯭ꯔꯗꯤ ꯅꯪꯒꯤꯁꯨ ꯑꯩꯅ ꯂꯧꯕ ꯌꯥꯕ ꯂꯧꯒꯅꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯣꯏ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯥꯠꯂꯒꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯤꯅꯦ ꯅꯃꯪꯗ ꯐꯥꯎ ꯃꯪꯂꯨꯅꯨ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟꯅ ꯁꯇ꯭ꯔꯒ ꯂꯣꯏꯅꯅ ꯇꯧꯕꯗꯨ ꯌꯦꯡꯂꯤꯕꯁꯤꯡꯗꯨꯅ ꯍꯥꯏꯅꯩ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯕꯣ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯤ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯖꯥꯠꯅ ꯇꯧꯔꯤꯁꯤꯕꯣ ꯇꯥꯟꯖꯥꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ ꯄꯣꯠ ꯂꯩꯕ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯀꯩꯅꯣ ꯇꯧꯅꯩꯁꯤꯅ ꯃꯁꯤꯕꯨ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯃꯦꯝꯇꯣꯟ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯅ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯌꯦꯡꯉꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯁꯤꯕꯨ ꯇꯧꯍꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯁꯤꯕꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯈꯤꯗ꯭ꯔꯅꯦ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯁꯨ ꯄꯣꯠ ꯂꯩꯗꯅ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯃꯣꯏ 3-4 ꯄꯨꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯤꯡꯊꯦꯝꯅ ꯑꯩꯗꯤ ꯃꯣꯏꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯤ ꯀꯔꯤ ꯃꯦꯝꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯗꯨꯗꯨꯝ ꯗꯥꯎ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ ꯀꯩꯗꯧꯔꯨꯅꯤ ꯄꯨꯟꯁꯤꯁꯦ ꯏꯃꯥ ꯏꯄꯥꯅ ꯀꯩꯔꯥꯛ ꯊꯥꯕꯤꯔꯝꯕꯁꯨ ꯅꯠꯇꯕꯅꯤꯅ ꯅꯨꯄꯤ ꯃꯔꯜꯅ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯅꯪ ꯃꯗꯨ ꯂꯧꯔꯕꯗꯤ ꯅꯨꯄꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯨꯄꯤꯒꯤ ꯄꯥꯈꯣꯟ ꯆꯠꯅꯕ ꯑꯣꯏꯅ ꯇꯥꯗꯅ ꯇꯣꯛꯀꯅꯤ ꯍꯦꯔꯥ ꯅꯨꯄꯤ ꯃꯣꯏꯅ ꯂꯝ ꯄꯪꯍꯦꯟ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦꯗ ꯅꯪ ꯃꯥꯒꯤ ꯃꯤꯔꯣꯜꯗꯨꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯤ ꯀꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ ꯃꯋꯥ ꯂꯧꯗꯦꯁꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯣꯠꯅꯕꯤꯌꯨ ꯏꯇꯥꯎ ꯅꯣꯡꯃ ꯑꯩꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯕꯨ ꯀꯨꯝꯍꯩ ꯑꯃꯅꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯔꯤ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯃꯥꯒꯤ ꯁꯦꯜ ꯄꯨꯕꯁꯤꯡ ꯑꯗꯨꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯃꯥꯅ ꯄꯨꯔꯅꯤ ꯍꯥꯏꯅ ꯇꯧꯍꯧꯕꯗꯣ ꯃꯗꯨ ꯎꯕꯗ ꯑꯩ ꯄꯣꯠꯀ ꯂꯩꯗꯅ ꯑꯗꯨꯝ ꯍꯟꯖꯔꯛꯂꯕꯅꯤ ꯃꯤꯅ ꯃꯤꯋꯥ ꯑꯣꯏꯅ ꯉꯥꯡꯅꯔꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯥꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃ ꯃꯦꯝꯇꯣꯟꯅ ꯍꯩ ꯁꯅꯥꯃꯥꯟꯕꯤ ꯏꯁ ꯃꯤꯡꯗꯤ ꯁꯅꯥ ꯀꯥꯏꯅ ꯍꯩ ꯆꯥꯟꯅꯗꯦꯅꯦꯍꯦ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯔꯤꯝꯇꯁꯨ ꯍꯩꯇꯕ ꯁꯦꯜ ꯇꯥꯅꯤ ꯍꯥꯏꯁꯨ ꯈꯪꯗꯕ ꯆꯥꯕꯈꯛ ꯍꯩꯕ ꯃꯧ ꯅꯪꯕꯨ ꯀꯔꯝꯕ ꯃꯧꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯍꯌꯦꯡ ꯅꯆꯥꯅꯁꯨ ꯌꯥꯎꯔꯛꯂꯒ ꯀꯔꯤ ꯇꯧꯔꯒ ꯊꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯅꯃꯥ ꯅꯄꯥꯅ ꯀꯔꯤꯝꯇ ꯇꯥꯛꯄꯤꯔꯛꯇ꯭ꯔꯣ ꯀꯩꯅꯣ ꯏꯅꯝꯃꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯍꯦꯛꯇ ꯄꯜꯂꯤꯁꯤꯕꯣ ꯏꯃꯥ ꯏꯄꯥ ꯄꯟꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯈꯣꯏꯗꯧꯅꯤ ꯍꯦꯛꯇ ꯄꯥꯏꯊꯣꯔꯛꯏꯁꯤꯕꯨ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯆꯨꯝꯗ꯭ꯔꯣ ꯅꯪꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯗꯨꯝ ꯐꯝꯗꯅ ꯆꯥꯗꯅ ꯂꯩꯔꯤꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯅꯪꯒꯤꯁꯦ ꯑꯩꯅ ꯄꯨꯁꯤꯜꯂꯛꯄ ꯉꯥꯏꯔꯤꯕ ꯍꯥꯏꯗꯨꯔꯥꯏꯕ ꯏꯅꯝꯃꯅ ꯁꯦꯜ ꯈꯔ ꯄꯥꯏꯌꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯉꯥꯡꯅꯤꯡꯕ ꯉꯥꯡꯂꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯕꯗꯤ ꯇꯧꯕꯤꯒꯅꯨ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯃꯧꯁꯤꯕꯣ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ ꯅꯪ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯁꯝꯗꯨ ꯐꯣꯏꯗꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯁꯤ ꯀꯅꯥꯅꯣ ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯣ ꯏꯅꯝꯃꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯧ ꯀꯩꯅꯣ ꯑꯩꯁꯨꯅꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝꯃ 이남마나 나 윤반기디 하이드가 hausi 파워 이몽스데 카비 카라 사는 레이비시부 까이기노 에 ꯑꯗꯨꯃꯥꯏꯅ ꯀꯗꯤ ꯍꯥꯏꯔꯛꯀꯅꯨ ꯀꯣ ꯑꯩꯁꯤ ꯌꯨꯝꯁꯤ ꯄꯥꯟꯗꯣꯏ ꯍꯥꯏꯗꯅ ꯄꯥꯟꯗ꯭ꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯣ ꯅꯣꯏꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯃꯨ ꯊꯣꯛꯂꯒ ꯂꯩꯔꯤꯗꯣ 이남마ꯒꯤ ꯅꯇꯧꯗꯨꯅꯅꯦ ꯑꯗꯨꯅꯗꯤ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯑꯩꯅ ꯀꯩꯗꯧꯔꯕ ꯅꯠꯇꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦꯕ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ ꯌꯨꯝꯁꯤꯗ ꯑꯩꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯣꯏꯅꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦꯕ ꯅꯣꯏꯕꯨ ꯐꯝꯖꯥ ꯆꯥꯍꯜꯂꯤꯗꯣ ꯑꯩꯅ ꯈꯪꯂꯕ꯭ꯔꯥ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯐꯝꯖꯥ ꯆꯥꯗꯦꯗ ꯀꯩꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯍꯣꯠꯅꯔꯤ ꯀꯩꯅꯣ ꯐꯝꯖꯥ ꯆꯥꯏ ꯑꯗꯨꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ 이남마디냐 미나 샌도이 사비 멤돈 아리비 하이나리시야 그림도 따비드라보 샌도이 사이 하이게라 까리 하이게게 하이닝 바이네스노 마와 라우디 마두다 낭나 아빠 사우 하이디 ngarak nahansu kaithelda lan tawramne haidana wa laukhai ngangnarisi nasa laisabi니 kharasu ikaiba khangbiyo kaya nanune masigi mongse yam ngamsilakhreda masa nang hausi aina sarokdana nakyato segai niko segai biru laone inamana segai raga idi hakam sandra lairani he masiyam usiti khangni nang asi haiduna memtonna sanatamna sangsilakpaduda leibak leina hai kaino nasanna ningna tawnari do ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯨꯀꯣ ꯌꯥꯔꯦ ꯇꯣꯛꯅꯔꯣ ꯑꯃꯁꯨ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯏꯃꯥ ꯃꯁꯤꯒꯤ ꯃꯧꯅꯥꯎꯁꯦ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯂꯣꯏꯗꯧꯔꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯣꯏꯗꯧꯔꯤ ꯏꯃꯥ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯑꯩ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯩꯁꯨ ꯈꯔ ꯈꯨꯝꯂꯨꯔꯦ ꯑꯗꯨꯗ ꯑꯩꯕꯨ ꯐꯨꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤ ꯌꯥꯔꯦ ꯇꯣꯛꯅꯔꯣ ꯍꯥꯏꯕꯅꯤ ꯅꯣꯏꯕꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯇꯣꯛꯅꯔꯣ ꯃꯈꯥ ꯇꯥꯅꯔꯅꯨ ꯃꯤꯅ ꯅꯤꯡꯉꯣꯜꯒ ꯃꯧꯒ ꯍꯥꯏꯕꯗꯣ ꯇꯥꯔꯅꯤꯕ 이마는 너희나 ꯈꯪꯉꯦ 하이두디 이마디 ngasaidagi lummaga taribꯣꯏꯔꯦ lummaga tabagi natenya
ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅꯕꯗꯣ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯃꯁꯤꯗꯤ ꯏꯃꯥꯅ ꯍꯪꯅꯤ ꯃꯧꯁꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯏꯃꯥꯅ ꯈꯔ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯃ ꯑꯩꯅ ꯐꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯍꯩ ꯃꯗꯨ ꯌꯥꯗꯦꯀꯣ ꯃꯧ ꯅꯪꯁꯨ ꯅꯅꯝꯃꯗ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯍꯥ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯇꯣꯝꯊꯤꯟꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯏꯆꯦ ꯅꯪꯅ ꯏꯃꯨꯡꯁꯤ ꯂꯩꯔꯦ ꯈꯠꯅꯩ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯈꯠꯅꯩ ꯅꯪꯅ ꯈꯠꯅꯗꯕ ꯃꯤꯕꯨ ꯏꯔꯩ ꯂꯩꯔꯝꯂꯔꯣꯏꯗ ꯍꯦ ꯑꯙꯥ ꯃꯣꯔꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯅꯊꯤꯕꯣꯡꯅ ꯑꯩꯅ ꯊꯥꯛꯂꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯏꯁ ꯑꯩꯅ ꯈꯠꯅꯗꯕ ꯃꯤ ꯂꯩꯔꯝꯂꯔꯣꯏ ꯀꯥꯏꯅ ꯅꯪꯁꯨꯅꯦ ꯆꯩ ꯆꯥꯅꯤꯀꯣ ꯑꯩꯕꯨ ꯑꯙꯥ ꯃꯣꯔꯥ ꯀꯥꯏꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯑꯔꯤꯕꯤ ꯁꯤꯗꯣꯏ ꯆꯥꯕꯤ ꯁꯤ ꯍꯥꯏꯔꯗꯤ ꯐꯔꯦꯅꯤ ꯇꯧꯗ꯭ꯔꯣ ꯅꯍꯥꯟꯁꯨ ꯀꯩꯊꯦꯜꯗ ꯅꯪꯅ ꯁꯦꯜꯕꯤꯌꯨ ꯌꯥꯗꯦꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯨꯟꯕꯒꯤ ꯈꯠꯅꯩꯗꯅ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅꯍꯧꯔꯦ ꯈꯪꯉꯕꯣ ꯍꯦ ꯑꯗꯨꯗꯤ ꯇꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯄꯣꯠ ꯁꯤꯠꯂꯒ ꯄꯤꯒꯦ ꯁꯤꯠꯇ꯭ꯔꯒ ꯇꯣꯛꯀꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ ꯍꯥ ꯑꯣ ꯏꯆꯦꯁꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯁꯤ ꯀꯥꯎꯔꯕ꯭ꯔꯣ ꯈꯔꯁꯨ ꯂꯦꯝꯕ ꯇꯝꯃꯨ ꯀꯩꯊꯦꯜꯒꯤ ꯃꯤꯌꯥꯝ ꯇꯤꯟꯕꯗꯨꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯐꯖꯔꯦ ꯅꯃꯤꯡ ꯐꯖꯅ ꯆꯠꯍꯧꯔꯦ ꯆꯠꯀꯦ ꯆꯠꯁꯅꯨ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯅꯇꯨꯁꯤ ꯌꯥꯝꯅ ꯋꯥꯔꯛꯎꯀꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯠꯇꯦ ꯅꯣꯏꯅ ꯇꯩꯔ ꯅꯥꯎꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯈꯠ ꯂꯥꯎꯈꯩ ꯅꯇꯨꯁꯤ ꯊꯤꯖꯤꯜꯂꯦ ꯑꯗꯨꯒ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯤꯗꯨꯕꯨ ꯅꯇꯨꯁꯦ ꯀꯔꯤ ꯇꯧꯔꯒ ꯊꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯈꯟꯗꯦꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛꯅ ꯃꯥꯅꯒ ꯄꯥꯟꯅꯗꯅ ꯇꯧꯔꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦ ꯏꯆꯦꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯗꯨꯗ ꯏꯆꯦꯅ ꯑꯍꯩ ꯑꯄꯥꯃꯨꯛ ꯁꯥꯔꯛꯀꯅꯨ ꯀꯥꯟꯅꯗꯦ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯈꯔ ꯂꯦꯝꯕ ꯇꯝꯃꯨꯀꯣ ꯑꯩ ꯃꯤꯒꯤ ꯃꯥꯡꯗꯤ ꯏꯀꯥꯏꯖꯩꯀꯣ ꯌꯥꯝ ꯏꯀꯥꯏꯔꯝꯂꯅꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯂꯩꯀꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯕꯅꯤꯅ ꯀꯅꯥꯒꯤ ꯄꯥꯎꯈꯩ ꯅꯪꯅ ꯂꯣꯏꯅ ꯈꯪꯗꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯣ ꯁꯛꯇꯥꯁꯤꯒ ꯑꯣ ꯁꯛꯇꯥ ꯑꯩꯗꯤꯅꯦ ꯊꯤꯔꯁꯨ ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯤꯌꯦ ꯁꯛ ꯐꯖꯕ ꯏꯆꯦꯗꯤ ꯍꯧꯖꯤꯛꯐꯥꯎ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯂꯩꯔꯤꯗꯨꯅꯤ ꯀꯔꯤ ꯃꯁꯤ ꯍꯥꯟꯅ ꯐꯨꯈꯤꯒꯦꯗꯍꯦ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟꯅ ꯇꯣꯝꯊꯤꯟꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯕꯗꯨꯗ ꯂꯩꯕꯥꯛ ꯂꯩꯅ ꯑꯣ ꯏꯕꯦꯝꯃ ꯅꯪꯁꯤ ꯀꯔꯝꯃꯥꯏꯅ ꯇꯧꯅꯤ ꯑꯉꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯩꯗꯀꯣ ꯅꯪꯁꯦ ꯍꯥꯏꯔꯒ ꯌꯣꯡ ꯁꯥꯕ ꯑꯃ ꯍꯦꯛ ꯇꯧꯔꯤꯌꯦ ꯑꯣ ꯌꯥꯔꯦ ꯈꯔ ꯇꯥꯟꯅꯔꯗꯤ ꯐꯪꯁꯨ ꯐꯪꯂꯣꯏꯗꯕꯗ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯃꯥꯅ ꯏꯄꯥ ꯁꯥꯗꯅ ꯉꯥꯡꯂꯤ ꯃꯇꯨꯅ ꯉꯝꯕꯁꯦ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯏꯃꯥꯁꯨꯅꯤ ꯅꯆꯥꯅꯨꯄꯥꯁꯦ ꯈꯔ ꯉꯥꯡꯉꯨ ꯀꯩꯅꯣ ꯁꯨꯝ ꯈꯔ ꯆꯠ ꯇꯧꯗꯅ ꯁꯨꯝ ꯂꯩꯔꯒ ꯌꯥꯒꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯉꯥꯡꯂꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯅꯪꯁꯨ ꯑꯉꯥꯡꯗꯨꯒ ꯃꯥꯟꯅꯔꯨꯔꯅꯨ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯅꯪꯁꯤ ꯑꯁꯦꯡꯕ ꯇꯟꯕ ꯑꯃ ꯌꯥꯎꯏꯍꯦ ꯇꯟꯅꯤ ꯅꯪꯗꯤ ꯇꯟꯅꯤꯕ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯇꯟꯅꯤꯕ ꯅꯣꯏꯒꯤ ꯅꯔꯛꯇ ꯂꯩꯕꯁꯤꯗꯤꯅꯦ ꯑꯩ ꯈꯣꯏꯗꯧ ꯁꯨꯝ ꯁꯧꯒꯠꯂꯛꯀꯗꯧꯔꯤ ꯑꯁꯦꯡꯕ ꯑꯩꯅ ꯀꯗꯥꯏꯗꯣꯝ ꯆꯠꯆꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯇꯣꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯣ ꯅꯪꯅꯦ ꯑꯗꯨꯝ ꯆꯠꯂꯒ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛꯇ ꯆꯦꯟꯒꯦꯔ ꯀꯩꯅꯣ ꯇꯧꯈ꯭ꯔꯣ ꯀꯣ ꯌꯨꯝꯁꯤ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯆꯥꯅ ꯀꯩꯊꯦꯜ ꯐꯝꯂꯤꯕꯁꯤꯡꯗꯨꯗ ꯍꯪꯂꯝꯃꯤ ꯏꯅꯦ ꯅꯣꯏꯒꯤꯁꯤꯗ ꯍꯦꯛ ꯂꯥꯛꯄꯤ ꯃꯦꯝꯇꯣꯟ ꯍꯥꯏꯗꯨꯕꯨ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯣ ꯃꯟꯖꯨꯔꯤꯅ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯗꯤ ꯍꯥ ꯅꯪ ꯃꯥꯕꯨ ꯄꯥꯝꯕ꯭ꯔꯣ ꯂꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯥꯏꯗꯩ ꯋꯥꯅꯣꯗ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯪꯂꯤꯕ ꯍꯥ ꯑꯁꯦꯡꯕꯒꯤꯗꯤ ꯇꯣꯝꯆꯥ ꯃꯦꯝꯇꯣꯟꯅ ꯃꯔꯜ ꯃꯊꯨꯝ ꯈꯔ ꯂꯩꯕꯗꯨꯗ ꯌꯥꯔꯒꯗꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗꯗꯤ ꯈꯜꯂꯒ ꯍꯪꯂꯤꯕꯅꯤ ꯑꯗꯨꯗ ꯍꯦꯛ ꯍꯧꯗꯣꯛꯄꯗꯨ ꯏꯀꯥꯏꯗꯅ ꯇꯧꯔꯤꯕꯅꯤ ꯄꯨꯔꯅꯤꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯦꯝꯇꯣꯟꯗꯨ ꯄꯥꯝꯕ꯭ꯔꯅꯦ ꯍꯥ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯑꯩꯈꯣꯏ ꯁꯤꯟꯕꯤꯒꯦ ꯅꯪ ꯃꯗꯨ ꯂꯧꯔꯕꯗꯤ ꯐꯝꯆꯥ ꯆꯥꯕ ꯌꯥꯗꯧꯔꯤꯕꯅꯤꯅꯦ ꯃꯔꯜ ꯃꯊꯨꯝ ꯄꯥꯏꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯌꯦꯡꯉꯣ ꯀꯩꯊꯦꯜꯁꯤꯗ ꯐꯝꯂꯤ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯁꯦꯜ ꯄꯨꯗꯕ ꯌꯥꯎꯔꯝꯂꯣꯏ ꯑꯗꯣ ꯃꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯈꯣꯝꯕ ꯍꯦꯛ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯉꯁꯤꯗꯤ ꯎꯗꯦꯗ ꯉꯥꯛꯇ ꯉꯥꯏꯔꯦ ꯄꯥꯏꯔꯛꯀꯗꯕ ꯅꯔꯣꯜ ꯁꯦꯡꯉꯨ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯥꯏꯕꯤꯒꯦ ꯑꯗꯨꯕꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯍꯧꯒꯦ ꯁꯞꯇ꯭ꯔꯗꯤ ꯌꯥꯝ ꯀꯟꯕꯅꯤꯀꯣ ꯏꯅꯦ ꯍꯣꯏꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯗꯥꯎ ꯌꯦꯡꯕ ꯌꯥꯏ ꯀꯩꯅꯣ ꯃꯟꯖꯨꯔꯤꯅ ꯅꯠꯇꯦ ꯅꯪꯅ ꯏꯅꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪ ꯀꯌꯥꯝ ꯑꯉꯥꯡꯅꯣꯅꯦ ꯍꯥ ꯌꯦꯡꯕꯗꯗꯤ ꯄꯪꯅꯧ ꯅꯧꯕ ꯃꯥꯟꯗꯦꯗ ꯆꯤꯔꯥꯏꯒꯛꯇꯨꯁꯨ ꯐꯅꯌꯥꯝ ꯇꯥꯡꯅ ꯎꯏꯗ ꯅꯪꯒꯤꯁꯤꯕꯨ ꯑꯉꯥꯡ ꯁꯥꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯠꯇꯦꯗ ꯑꯩꯁꯨ ꯁꯨꯝ ꯀꯧꯐꯝ ꯈꯪꯗꯗꯅ ꯁꯨꯝ ꯀꯧꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯤ ꯀꯧꯕꯗꯅꯦ ꯈꯔ ꯌꯦꯡꯂꯒ ꯀꯧꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯑꯍꯜꯁꯨ ꯅꯠꯇꯦ ꯑꯗꯨꯗ ꯅꯪꯅ ꯏꯅꯦ ꯀꯥꯏꯅ ꯀꯧꯔꯛꯄꯗꯨꯗꯗꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯈꯜꯂꯦꯕ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯃꯦꯝꯊꯣꯏ ꯂꯥꯛꯏ ꯑꯣ ꯃꯌꯥꯝ ꯑꯩ ꯂꯥꯛꯑꯦ ꯀꯣꯏꯒꯨꯝꯁꯦ ꯁꯠ ꯄꯤꯅꯔꯛꯑꯣ ꯃꯟꯖꯨꯔꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯧꯔꯛꯀꯗꯧꯅꯤ ꯃꯁꯤ ꯂꯥꯛꯑꯗꯤ ꯏꯆꯦ ꯏꯅꯦ ꯁꯦꯜꯗꯨ ꯄꯤꯔꯣ ꯈꯣꯠꯂꯣꯏꯗꯅ ꯍꯥꯏꯔꯣꯏꯕ ꯑꯩ ꯂꯥꯛꯑꯦ ꯁꯠ ꯄꯤꯅꯔꯛꯑꯣ ꯁꯤꯕꯨ ꯇꯥꯕꯗ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯁꯨꯅꯨ ꯇꯩꯅꯕ ꯃꯆꯩꯁꯤꯅ ꯃꯃꯥꯏ ꯆꯦꯠ ꯂꯥꯟꯕꯕꯨ ꯃꯁꯤꯗꯤ ꯁꯥꯎꯗꯨꯝ ꯁꯥꯎꯍꯟꯒꯦ ꯃꯦꯝꯇꯣꯟ ꯉꯁꯤꯗꯤ ꯁꯦꯜꯕꯨ ꯑꯝꯇ ꯇꯥꯗ꯭ꯔꯤꯅꯦꯍꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯄꯨꯟꯅ ꯂꯧꯔꯒꯦꯔꯥ
ꯃꯁꯤꯒꯤ ꯋꯥꯁꯤꯗꯅꯤ ꯃꯦꯝꯇꯣꯟ ꯍꯦꯛ ꯁꯥꯎꯔꯤꯕꯁꯤ ꯃꯦꯝꯇꯣꯟ ꯁꯥꯎꯔꯛꯏ ꯀꯩꯅꯣ ꯅꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯇꯥꯗꯦꯒ ꯄꯣꯠ ꯁꯤꯠꯇ꯭ꯔꯤꯒ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯂꯥꯎꯅꯔꯤꯕꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯀꯩꯅꯣꯕ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯑꯒꯅꯦ ꯄꯣꯠ ꯆꯩꯒ ꯂꯣꯏ ꯄꯨꯔꯒ ꯆꯠꯈꯤꯅꯤꯀꯣ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯄꯤꯅꯤꯡꯂꯤꯕꯅꯤꯅꯦ ꯀꯔꯤꯅꯣ ꯁꯦꯜ ꯇꯥꯗꯕꯁꯤꯕꯨ ꯑꯩꯈꯣꯏꯅꯔꯣ ꯃꯦꯝꯇꯣꯟ ꯈꯖꯤꯛꯇꯒꯤ ꯁꯥꯎꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯈꯣꯟꯗꯣ ꯈꯔ ꯀꯟꯈꯠꯂꯛꯏ ꯅꯠꯇꯦ ꯅꯣꯏꯅ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯁꯦꯜꯗꯨ ꯂꯧꯔꯤꯕꯅꯣꯕ ꯍꯥ ꯄꯤꯕ ꯉꯝꯅꯤ ꯅꯣꯡꯃꯒꯤ ꯁꯣꯏꯔꯣꯏ ꯍꯥꯏꯗꯨ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯩꯒ ꯂꯩꯇꯦꯒ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯣꯏ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯥꯠꯀꯦ ꯍꯥꯏꯔꯤꯔꯣ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏ ꯃꯦꯝꯇꯣꯟ ꯉꯥꯏꯈꯣꯅꯦ ꯁꯥꯎꯈꯤꯅꯨꯅꯦ ꯋꯥ ꯑꯃꯗꯨꯝ ꯍꯥꯏꯈꯤꯒꯦꯅꯦ ꯀꯩꯅꯣ ꯄꯨꯔꯅꯤꯃꯥ ꯅꯪꯅ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯃꯦꯂꯩ ꯂꯥꯡꯉꯩꯗꯨꯅ ꯀꯔꯤ ꯋꯥꯅꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯏꯍꯦ ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯅꯪ ꯁꯤꯅ ꯋꯥꯛꯇ ꯍꯥꯏꯕ ꯌꯥꯗꯦ ꯁꯦꯜꯗ ꯍꯥꯏꯔꯒ ꯂꯩ ꯑꯁꯦꯡꯕ ꯅꯍꯥꯟꯈꯩꯗꯤ ꯏꯆꯦ ꯀꯥꯏꯅ ꯀꯧꯔꯝꯕꯅꯤ ꯍꯟꯗꯛꯇꯤ ꯃꯤꯡꯒ ꯀꯧꯈꯠꯂꯛꯏ ꯌꯥꯏꯗ ꯅꯪꯒꯤ ꯁꯦꯜ ꯂꯧꯔꯕꯅꯤꯅ ꯅꯪꯅ ꯍꯟꯒꯦ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨꯅꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯀꯧꯊꯣꯛꯈ꯭ꯔꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯅꯪꯉꯣꯟꯗ ꯋꯥ ꯍꯩꯕꯁꯦ ꯇꯟꯕꯨ ꯇꯜꯂꯕꯅꯤ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯃꯦꯝꯇꯣꯟ ꯑꯃꯨꯛꯀ ꯁꯥꯎꯖꯤꯜꯂꯛꯏ ꯀꯩꯅꯣꯍꯦ ꯍꯥꯏꯗꯧꯗꯨꯕꯨ ꯁꯠ ꯍꯥꯏꯒꯦꯗꯤ ꯁꯨꯝ ꯋꯥꯀꯣꯏ ꯁꯨꯗꯅ ꯂꯩꯅꯦ ꯄꯨꯔꯅꯤꯃꯥ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯊꯔꯒ ꯁꯦ ꯁꯤꯗ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤ ꯌꯦꯡꯉꯣ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯑꯦ ꯀꯩꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯅꯨꯄꯥꯁꯤ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯀꯥꯏꯅ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯈꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯅꯪꯁꯦ ꯄꯥꯝꯃꯤ ꯍꯥꯏꯔꯤꯌꯦ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯃꯦꯝꯇꯣꯟ ꯇꯣꯝꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯇꯣꯝꯆꯥ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯃꯦꯝꯇꯣꯟꯅ ꯌꯦꯡꯂꯛꯄꯗꯨꯗ ꯂꯩꯊꯣꯛꯈꯤ ꯃꯦꯝꯇꯣꯟ ꯅꯍꯥꯟꯈꯩ ꯇꯥꯈꯤꯗ꯭ꯔꯕ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥ ꯋꯥꯈꯜꯗꯨ ꯑꯃꯔꯣꯝꯗ ꯆꯠꯈꯤꯕꯒꯨꯝ ꯇꯧꯏ ꯇꯣꯝꯆꯥꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯤꯒꯤ ꯌꯣꯡ ꯈꯖꯤꯡ ꯃꯥꯟꯕꯁꯤꯔꯣ ꯆꯠꯂꯣꯗ ꯁꯤꯕꯨ ꯅꯨꯄꯥꯅꯦꯅ ꯍꯩ ꯅꯪꯕꯨ ꯍꯧꯖꯤꯛ ꯅꯨꯄꯥ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ ꯇꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯟꯅꯕ ꯇꯧꯍꯧꯅꯦ ꯃꯤꯅ ꯄꯥꯝꯃꯤ ꯍꯥꯏꯔꯤꯀꯥꯟꯁꯤꯗ ꯅꯪꯅꯦ ꯍꯌꯦꯡ ꯐꯔꯛ ꯇꯥꯖꯍꯧꯅꯤ ꯍꯩ ꯀꯩꯅꯣꯗ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯕꯨ ꯀꯅꯥꯅ ꯌꯨꯝ ꯄꯥꯟꯖꯩ ꯍꯥꯏꯒꯦ ꯃꯁꯛꯅꯒ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯇꯣꯛꯁꯤꯁꯦ ꯃꯁꯤꯒꯤ ꯋꯥꯁꯦ ꯁꯦꯜꯗꯨ ꯄꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯃꯟꯖꯨꯔꯤꯅ ꯇꯣꯝꯆꯥꯗ ꯂꯣꯟꯅ ꯍꯥꯏꯔꯛꯏ ꯍꯩ ꯇꯣꯝꯆꯥ ꯅꯪꯁꯨꯅꯦ ꯏꯀꯥꯏꯗꯅ ꯑꯃꯨꯛ ꯇꯧ ꯂꯩꯔꯅꯨ ꯆꯪꯁꯤꯜꯂꯒ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯍꯧꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯄꯥꯏꯈ꯭ꯔꯅꯤ ꯑꯁ ꯉꯝꯃꯣꯏꯗ ꯍꯥꯟꯅ ꯈꯪꯅꯕꯁꯨ ꯅꯠꯇꯅ ꯏꯍꯦ ꯍꯥꯟꯅ ꯈꯪꯅꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯒꯤ ꯈꯪꯅꯔꯗꯕꯅꯤꯅꯦ ꯇꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯨꯁꯨꯅꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ ꯍꯣꯏ ꯂꯥꯏꯕꯛ ꯌꯦꯡꯂꯨꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯆꯥ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯕꯦꯝꯃ ꯃꯦꯝꯇꯣꯟ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯁꯦ ꯀꯨꯏꯔꯕ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯕ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯒꯦ ꯃꯦꯝꯇꯣꯟ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯥꯎꯔꯛꯏ ꯆꯠꯂꯦ ꯑꯁꯥꯏꯗ ꯀꯥꯏꯗꯤ ꯅꯨꯄꯥꯅꯣ ꯌꯣꯡ ꯈꯖꯤꯡ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯇꯣꯝꯆꯧ ꯈꯪꯂꯒ ꯆꯦꯟꯊꯣꯔꯛꯏ ꯀꯩꯅꯣꯅꯦ ꯈꯪꯕꯨ ꯈꯪꯉꯤꯅꯤ ꯀꯩ ꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯇꯥ ꯑꯃꯅꯤꯅꯦ ꯇꯣꯝꯆꯧ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯛꯂꯛꯏ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯊꯤꯛ ꯅꯣꯛꯅꯩ ꯃꯦꯝꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯁꯣꯝꯗꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯕꯒꯤ ꯈꯣꯏꯗꯧꯅꯒ ꯁꯧꯒꯠꯂꯤꯉꯩꯁꯤꯗ ꯀꯥꯏꯗꯒꯤ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯥꯏꯅ ꯅꯪ ꯀ꯭ꯋꯥꯆꯞꯁꯤꯡ ꯊꯥꯔꯛꯇꯅ ꯅꯪ ꯆꯤꯔꯥꯏꯗꯣ ꯀꯥꯏꯔꯤꯌꯦ ꯅꯪ ꯇꯣꯝꯆꯥꯅ ꯃꯟꯖꯨꯔꯤꯗ ꯐꯔꯦꯅꯦꯁꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯃꯟꯖꯨꯔꯤ ꯅꯣꯛꯁꯤꯟꯅꯗꯅ ꯇꯧꯗꯅ ꯂꯩꯔꯅꯨ ꯁꯦꯜꯗꯨ ꯄꯤꯔꯣ ꯍꯥꯏꯕꯅꯦ ꯃꯟꯖꯨꯔꯤꯅ ꯅꯣꯛꯂꯒ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯃꯦꯝꯇꯣꯟ ꯅꯪꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯍꯥ ꯅꯨꯄꯥꯁꯤꯗ ꯅꯪꯕꯨ ꯐꯖꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯅꯪꯅ ꯂꯥꯎꯕꯗꯨꯗ ꯑꯃꯁꯤꯗꯤ ꯃꯤꯍꯨꯜꯒ ꯆꯦꯟꯈꯠꯈ꯭ꯔꯕ ꯀꯔꯤꯅꯣ ꯐꯝꯃꯨꯒ ꯌꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯈꯠꯈ꯭ꯔꯦ ꯂꯥꯎꯗꯗꯤ ꯀꯩꯅꯣ ꯃꯤꯅ ꯈꯣꯏꯗꯧ ꯁꯧꯒꯠꯂꯤꯀꯥꯟꯁꯤꯗ ꯑꯗꯨꯕꯨ ꯍꯩꯕ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯩ ꯅꯪꯕꯨ ꯅꯨꯄꯥꯅ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯅꯤꯅꯦ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯅꯔꯤꯁꯦ ꯏꯆꯦ ꯃꯟꯖꯨꯔꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯂꯥꯎꯔꯣ ꯍꯥꯏꯕ꯭ꯔꯣ ꯀꯔꯤ ꯆꯥꯒꯦ ꯅꯪ ꯉꯥꯎꯁꯤꯟꯅꯩꯅꯣ ꯅꯪꯅ ꯏꯟꯁꯤꯜꯂꯒ ꯐꯥꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯪ ꯍꯦꯛ ꯂꯩꯌꯨ ꯃꯌꯥꯝꯗꯣ ꯃꯦꯝꯇꯣꯟꯒꯤ ꯃꯇꯧꯅꯤ ꯇꯣꯝꯆꯥꯒꯤ ꯃꯇꯧꯅꯤ ꯎꯕꯗ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯅꯣꯛꯅꯔꯛꯏ ꯃꯟꯖꯨꯔꯤꯅ ꯁꯦ ꯕꯦꯝꯃ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯦ ꯅꯪ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯅꯪꯕꯨ ꯂꯧꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯍꯌꯦꯡ ꯄꯥꯈꯠꯇꯅ ꯁꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯃꯦꯝꯇꯣꯟ ꯁꯥꯎꯅ ꯅꯣꯏꯅꯦ ꯋꯥꯊꯤ ꯌꯥꯝ ꯁꯨꯒꯅꯨꯀꯣ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟ ꯆꯠꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯅ ꯍꯩ ꯇꯣꯝꯆꯥ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯤꯕꯨ ꯄꯥꯝꯂꯤꯕ꯭ꯔꯣ ꯀꯥꯏꯗꯒꯤꯅꯣ ꯃꯁꯤꯕꯨ ꯅꯨꯄꯤꯅꯤꯅ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯑꯩ ꯌꯥꯖꯔꯦ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯉꯝꯃꯣꯏ ꯍꯌꯦꯡ ꯃꯤꯍꯨꯜ ꯊꯥꯍꯨꯜꯒ ꯆꯦꯟꯈꯠꯇꯅꯕ ꯂꯩꯀꯠꯅꯕ ꯉꯝꯗꯗꯅ ꯁꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯇꯣꯛꯆꯔꯒꯦ ꯇꯣꯝꯆꯥ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯅꯣꯛꯅꯔꯒ ꯂꯩꯍꯧꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯇꯣꯟꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯄꯣꯠ ꯌꯣꯟꯕꯤꯁꯤꯡꯗꯨꯒꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯌꯨꯝꯗ ꯊꯝꯃꯤ
ꯃꯗꯨ ꯎꯕꯗ ꯂꯩꯕꯥꯛ ꯂꯩꯅ ꯑꯦ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗꯤ ꯍꯩ ꯃꯦꯝꯇꯣꯟ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯁꯤꯕꯣ ꯍꯥ ꯀꯗꯥꯏꯗꯒꯤ ꯃꯌꯥꯝꯅꯣ ꯁꯤꯕꯣ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯄꯪꯍꯪꯗ ꯍꯪꯂꯤꯕꯗꯨꯕꯣ ꯍꯥ ꯑꯩꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯐꯥꯔꯛꯄꯅꯤ ꯃꯣꯏ ꯅꯨꯡꯉꯥꯏꯔꯝꯅꯅꯤ ꯍꯧꯖꯤꯛꯇꯤ ꯄꯣꯠꯇꯣ ꯌꯥꯝ ꯌꯣꯜꯂꯝꯃꯅꯤꯕ ꯃꯣꯏ ꯑꯣ ꯏꯃꯥꯒꯤ ꯃꯦꯝꯇꯣꯟ ꯅꯪꯁꯤꯗꯤ ꯀꯔꯝꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯐꯅ ꯐꯖꯅ ꯍꯥꯏꯅꯔꯒ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒ ꯃꯤꯒꯤ ꯃꯀꯣꯛ ꯃꯁꯦ ꯃꯠꯄꯁꯦ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯂꯣꯏꯅ ꯄꯨꯗꯅ ꯂꯥꯛꯂꯕꯅꯤꯅ ꯃꯤꯒꯤ ꯅꯣꯡꯃꯒꯤ ꯁꯦꯜ ꯈꯔ ꯇꯥꯟꯖꯔꯤꯕꯗꯨ ꯂꯣꯏꯅ ꯇꯣꯛꯂꯝꯂꯅꯤꯅꯦ ꯍꯥ ꯑꯦ ꯇꯣꯛꯀꯤ ꯇꯣꯛꯁꯅꯨ ꯀꯩꯅꯣ ꯃꯁꯤꯅ ꯃꯇꯤꯛ ꯍꯦꯛ ꯆꯥꯕꯅꯤ ꯃꯣꯏ ꯃꯁꯤꯗ ꯂꯧꯔꯝꯗꯥꯏꯗꯗꯤ ꯀꯦꯊꯥꯁꯤꯟꯅꯗꯅ ꯍꯥ ꯁꯨꯛꯁꯣꯏ ꯁꯣꯏꯔꯣꯏ ꯀꯥꯏꯗꯅ ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯂꯤꯕꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯈꯨꯠꯇꯤ ꯂꯥꯟꯊꯣꯛꯅꯤꯡꯗꯦ ꯍꯥꯏꯕ ꯑꯝꯇ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯇꯨꯡꯗ ꯅꯪꯒꯤ ꯃꯤ ꯂꯩꯔꯛꯂꯣꯏꯅꯤ ꯅꯪꯕꯣ ꯈꯔꯁꯨ ꯌꯦꯡꯅꯒꯗꯕꯅꯤ ꯃꯣꯏꯁꯨ ꯂꯩꯇꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ 이마나 그리 강드나 라이나 비닝드범 야우리 아두더니 아이는 뿌럭리버시 하이 năng lay sabi ni hai besi kaurabro ha naming phajana satle nang na naming satpada nati ai su yang na satle khanglabro e imadi ka maina naming saliba o sendoi khombi memton ki mama haidana ai na hai sini mi sunya nangondagi sel puribado leita da puriba maduna silang dang tawraga pot yolaga nangi sel do pikhalakadoriba potu sitrabadi karmaina nangi sel do pirakani ha nangi nang na hai ba soiba yaroi do tawganu leitaba ngaktani noma nini su yego aduda piraktragana saigera lakera taw adudi nate nang ni haibaga prok sakpido tarongani eba is imadi ya waram lani migi misang sangbada natro hek poklibana chaigi misang sanggadra hairaga migi misang sanglibani eba ima amuktang salaga yenguge haibra paning di ko ima aina tawisa sumyeng sabeng anglakan hai atai lairi sial khra piro ai thabak ama satkadaba le haure to mage roibada sial piro haibisi masidani aina pransi prok hek sa isi wa ganglakpadana aigi misang sangbasu nataba migi misang sangba aduga sialna aingonda piyo haiba e nang si aigi isani ni bema nang boy na i matungdagi sauna yoklakpasibu tarai ni hekta yoklakpa malura brai bema e imagi sidi ay yoklakpagi sial thori ba haiduro ha sial kayam sangki gai siba hai masina marolama kanana nangonda sial thorage ha sumna da sum haibani nangonda sial haidnaibu kanada hairuso haibano o nasanupada hayo nasanupada haigidi haidraga ningon engonda onsilaga sial piyo haisibu nati ai si ningoni magidi maranai tawjasanu hayya on pot langjanaba kaina khanba nateba langthok hawraga loi sineba natro e nangbu nayum pan kidoira haisia kari mung ningsing laglage awon pot kaina mu tawra isina hai kanada buwani ko nayunga pan kino miron sakta duga hayeng nawa puri kaina muk tawraklabadi loire hanadagi naminga khara satana leire amuk ka hena satpa soidre memton khangawtana matomta pangnok tanokli hai kaino ne he nathada pangnok tanokli budubo kaidawrage mi memton maman hangbaga khummanate matomta sitha nokli oh ai isanu pisya thasi thanau amuk hauraba aina mayum pana bahaidana kan haibadu yaramlabadi phadawbaneba hausikti liri siki mathakta thasi thanau amuk hauraklabadi soidre suksaba memton nokhai noklaga haire ima aina noknisya kainom ningsinglakpa adugini ima di nangsya thasi thanau amuk hauraboi khalure kadaidagi thasi thanau noima nangna nganglibaduna mina takhraga asengbagi mukhanki batari se ai paw matangeba nahanya kaithelda aina sendoi khom satpadane nupa ma leirami mana isya pami haidana haireeba adudaina nupa dugi masakto yengnaga yam nokning bai tare ne adudaina nupa du lawrubaneba aduda nupa do pakhatana chinki bai wani da adugi ne no ise o isabu pami kaina hairakpasu yawbra hairisibo aduga karigi nangna lawridubo ha fazana haiba kaidogeba ho somna sel piyu yadena khoidau sawali kanduna hairakpa aduda isu ek sauning mandana hairubani dana hai mina pami hairi kanduda laibak yenghaugadabani nya nahan kai kanamtana nangonda adumaina hairaklam noine natro adudi tan sari kanduda laibak yenghaugidi haidraga kaithel phambi singdunadi yam kana haijabani aingonda aduda kaidoraba ha kaidorageba nupado hausik ai ubada ma pakhatpa mado yawrani aina mo hanjilaga hairubada yarakleroiba pangida ko nangsi karama nupado ai hainage kadaidagi no kanagi masa noimi
ꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯁꯛꯅꯒ ꯃꯔꯣꯜ ꯑꯃ ꯌꯣꯡ ꯈꯖꯤꯡ ꯃꯥꯟꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯦꯝꯇꯣꯟ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯏ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯣ ꯑꯩꯁꯤ ꯄꯪꯉꯤꯗꯀꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯁꯥꯎꯔꯝꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯈꯪꯅꯍꯧꯕ ꯌꯥꯕꯅꯤ ꯄꯪꯇꯛꯁꯨ ꯇꯛꯁꯨ ꯇꯧꯕ ꯃꯥꯜꯂꯤ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗꯧ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯔꯤꯅꯤ ꯑꯃꯨꯛꯇꯪꯒ ꯊꯦꯡꯅꯔꯗꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯗꯤ ꯍꯥꯏꯗꯅ ꯈꯟꯕꯅꯦꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯁꯨꯛꯊꯦꯡ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯃꯨꯛ ꯂꯩꯔ ꯃꯇꯨꯡꯗ ꯃꯦꯝꯇꯣꯟ ꯀꯩꯊꯦꯜꯗ ꯃꯌꯥꯝꯗꯨꯒ ꯈꯠꯅꯔꯝꯃꯤ ꯃꯌꯥꯝꯗꯨꯅ ꯃꯦꯝꯇꯣꯟꯗꯨ ꯃꯁꯛ ꯅꯨꯡꯁꯤꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯃꯣꯏ ꯆꯞ ꯃꯥꯟꯅꯔꯒ ꯅꯣꯡꯃꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜꯗꯨ ꯄꯤꯔꯝꯗꯦ ꯃꯗꯨꯗ ꯃꯦꯝꯇꯣꯟꯅ ꯁꯥꯎꯗꯨꯅ ꯃꯣꯏ ꯃꯌꯥꯝꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯂꯧꯔꯝꯃꯤ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯍꯥ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯅ ꯉꯝꯕ ꯂꯧꯕ ꯇꯥꯕ ꯃꯟꯖꯨꯔꯤꯅ ꯍꯥꯏ ꯃꯦꯝꯇꯣꯟ ꯅꯪꯅ ꯄꯨꯔꯤꯕ ꯄꯣꯠꯇꯨꯅ ꯅꯪꯒꯤ ꯁꯦꯜꯗꯣ ꯀꯣꯛꯅꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯃꯗꯨ ꯌꯥꯒꯅꯤ ꯍꯥꯏꯔꯗꯤ ꯄꯨꯖꯈꯣ ꯑꯦ ꯀꯩꯒꯤ ꯀꯣꯛꯅꯕ ꯍꯥ ꯁꯤꯅꯕꯨ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨ ꯀꯣꯛꯅꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯃꯤꯒꯤ ꯁꯦꯜ ꯍꯥꯠꯀꯦ ꯈꯜꯂꯤꯕ ꯅꯣꯏ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯄꯨꯔꯅꯤꯃꯥꯅ ꯑꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯁꯦꯟꯗꯣꯏ ꯁꯥꯕꯤ ꯑꯐꯥꯎꯕꯤ ꯅꯪ ꯉꯁꯤꯗꯤ ꯅꯁꯝꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯄ ꯇꯥꯔꯦꯅꯦꯀꯣ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯦꯝꯇꯣꯟꯕꯨ ꯇꯥꯟꯅꯔꯛꯏ ꯃꯦꯝꯇꯣꯟ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ ꯃꯌꯥꯝꯁꯨ ꯇꯥꯟꯅꯔꯛꯏ ꯂꯩꯕꯥꯛ ꯂꯩꯅ ꯍꯥꯏ ꯀꯩꯅꯣ ꯃꯦꯝꯇꯣꯟ ꯅꯪꯅ ꯑꯗꯨꯝ ꯀꯟꯅ ꯆꯦꯜꯂꯛꯏꯗꯤ ꯍꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯩ ꯃꯌꯥꯝꯅ ꯇꯥꯟꯅꯔꯛꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯇꯣꯟ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨ ꯃꯪꯒꯣꯜꯗꯨꯗ ꯊꯥꯗꯩ ꯑꯦ ꯀꯔꯤꯅꯣ ꯃꯌꯥꯝꯁꯤꯅ ꯍꯥ ꯀꯅꯥꯒꯤ ꯄꯣꯠꯅꯣ ꯁꯤꯕꯨ ꯍꯥ ꯀꯩꯊꯦꯜ ꯐꯝꯃꯤ ꯃꯌꯥꯝꯒꯤ ꯄꯣꯠꯅꯤ ꯑꯁꯤ ꯍꯥꯏꯅꯔꯤꯀꯥꯟꯗ ꯃꯌꯥꯝꯗꯨ ꯌꯧꯁꯤꯜꯂꯛꯏ ꯃꯟꯖꯨꯔꯤꯅ ꯍꯥꯏ ꯃꯦꯝꯇꯣꯟ ꯅꯪ ꯂꯣꯠꯄ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯋꯥꯁꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯤ ꯃꯁꯤ ꯈꯟꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅꯦ ꯅꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯤꯕꯅꯤ ꯂꯩꯕꯥꯛ ꯂꯩꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯏꯆꯥꯅ ꯀꯔꯤ ꯇꯧꯔꯝꯂꯕꯒꯦ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯂꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯤꯌꯥꯝ ꯎꯁꯤꯠꯇꯦ ꯃꯥꯒꯤ ꯁꯦꯜ ꯈꯔ ꯄꯨꯔꯕꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏ ꯀꯨꯏꯔꯦ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯇꯥꯕꯤ ꯑꯃ ꯈꯪꯂꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯒ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯇꯥꯕ ꯌꯥꯝꯅ ꯋꯥꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯔꯜ ꯁꯣꯛꯂꯨꯔꯕꯅꯤꯅ ꯍꯥꯏꯗꯅ ꯇꯥꯔꯒ ꯂꯩꯔꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯃꯈꯥꯒꯤ ꯑꯉꯥꯡꯗꯧꯅ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯒ ꯁꯦꯜꯁꯨ ꯅꯣꯡꯃꯒꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯦꯛ ꯁꯣꯏꯔꯨꯕꯗ ꯃꯁꯤꯗ ꯃꯥꯅ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕ ꯃꯟꯖꯨꯔꯤꯅ ꯃꯥꯗꯧꯅ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯃꯥꯗꯧꯅ ꯑꯝꯇ ꯇꯧꯗꯦ ꯑꯩꯈꯣꯏꯁꯨ ꯂꯩꯇꯕꯅꯤꯅ ꯈꯔ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯂꯧꯔꯨꯔꯦ ꯁꯦꯜꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨ ꯃꯥꯗꯤ ꯍꯦꯛ ꯂꯥꯛꯄꯒ ꯁꯦꯜ ꯄꯤꯔꯣꯏ ꯍꯦꯛꯇ ꯍꯥꯏ ꯍꯦꯛ ꯄꯤꯗꯕꯗ ꯏꯁꯧꯒ ꯏꯔꯥꯡꯒ ꯀꯩꯅꯣꯅꯦ ꯃꯁꯦ ꯃꯇꯥ ꯑꯃꯅꯤ ꯂꯩꯁꯥꯕꯤꯅꯕꯨ ꯑꯁꯨꯛ ꯏꯁꯧ ꯀꯟꯕ ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯁꯤꯕꯣ ꯑꯁꯤꯅꯅꯤ ꯍꯧꯖꯤꯛꯐꯥꯎ ꯃꯌꯨꯝ パンꯕ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤ ꯍꯣ ꯑꯩꯅ ꯄꯥꯅꯤꯡꯂꯒ ꯄꯥꯟꯒꯅꯤ ꯄꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯣꯏꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯅꯣꯏꯕꯣꯏꯅ ꯌꯨꯝ ꯄꯥꯟꯕꯗ ꯄꯥꯟꯅꯕꯤꯌꯣ ꯍꯥꯏꯕ꯭ꯔꯣ ꯑꯃꯅ ꯍꯥꯏꯔꯛꯏ ꯇꯨ ꯍꯧꯔꯦ ꯇꯨ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗꯤ ꯄꯣꯠ ꯌꯣꯟꯕꯅꯤ ꯅꯣꯡꯃꯒꯤ ꯃꯤꯅ ꯂꯩꯕꯤꯗ꯭ꯔꯒ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯇꯥꯒꯅꯤ ꯁꯦꯜ ꯇꯥꯗ꯭ꯔꯤ ꯄꯣꯠ ꯌꯣꯜꯂꯒ ꯄꯤꯒꯦ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯄꯨꯟꯅ ꯂꯧꯔꯣ ꯀꯥꯏꯅ ꯍꯥꯏꯔꯨꯕꯁꯤꯗꯤ ꯂꯣꯏꯔꯦ ꯃꯥꯅ ꯑꯩꯈꯣꯏꯁꯤ ꯆꯥꯗꯧꯈꯩ ꯉꯥꯡꯕꯖꯥ ꯑꯦ ꯀꯌꯥꯗꯅꯣꯅꯦ ꯍꯣ ꯇꯧꯉꯝꯃꯤꯁꯥ ꯅꯣꯏꯅ ꯂꯣꯏꯅ ꯆꯨꯝꯃꯣꯅꯦ ꯏꯁ ꯃꯤꯒꯤ ꯁꯦꯜ ꯂꯧꯔꯒ ꯄꯤꯅꯤꯗꯤ ꯈꯪꯗ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯂꯥꯛꯂꯒ ꯃꯣꯏꯅ ꯑꯆꯨꯝꯕꯒ ꯁꯥꯗꯅ ꯉꯥꯡꯂꯤꯕꯁꯤ ꯌꯦꯡꯉꯣ ꯑꯩꯅ ꯄꯣꯠ ꯂꯥꯛꯂꯛ ꯄꯨꯔꯛꯂꯤꯕꯁꯤꯅ ꯃꯇꯤꯛ ꯍꯦꯛ ꯆꯥꯏ ꯅꯣꯏꯗꯤ ꯃꯟꯖꯨꯔꯤꯅ ꯍꯩꯕꯥꯛ ꯂꯩ ꯌꯦꯡꯉꯣ ꯉꯁꯤ ꯊꯣꯛꯂꯤꯕꯁꯦ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯅꯆꯥꯅꯨꯄꯤꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯈꯣꯝꯕ ꯂꯥꯛ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯁꯣꯏꯗꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯣꯠ ꯁꯤꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯄꯤꯗꯣꯏꯅꯣꯕ ꯄꯣꯠ ꯁꯤꯠꯇ꯭ꯔꯤ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯁꯥꯎꯔꯛꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯅꯩ ꯃꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯨꯡꯁꯤꯗꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯁꯦꯜꯁꯦ ꯑꯩꯈꯣꯏ ꯄꯤꯗꯕꯗ ꯀꯩꯗꯧꯒ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯁꯦꯜ ꯂꯩꯇꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯣ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯆꯤꯟꯁꯦ ꯀꯕꯣꯛ ꯄꯣꯛ ꯐꯥꯎꯔꯛꯏ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯥꯅ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒ ꯆꯠꯈ꯭ꯔꯤꯕꯅꯤ ꯂꯩꯕꯥꯛ ꯂꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯏꯕꯦꯝꯃ ꯈꯔ ꯋꯥꯔꯛꯄ ꯋꯥꯠꯂ ꯃꯥꯜꯂꯦꯅꯦ ꯃꯥꯒꯤ ꯁꯦꯜ ꯈꯔ ꯄꯨꯌꯩꯗꯅꯕꯨ ꯑꯁꯨꯃꯥꯏꯅ ꯀꯅꯥꯅ ꯉꯥꯡꯅꯒꯦ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤꯉꯩꯗꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌా ꯐꯖꯗꯕꯅꯤ ꯑꯩꯅꯁꯨ ꯀꯌా ꯑꯃ ꯉꯥꯡꯂꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯧꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ ꯑꯩꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯑꯩ ꯐꯖꯅ ꯍꯥꯏꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯍꯟꯕꯤꯔꯣ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯃꯣꯏꯅ ꯍꯥꯏꯔꯒ ꯏꯃꯥꯅ ꯍꯦꯛꯇ ꯊꯥꯖꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯣꯏꯒꯤ ꯄꯣꯠ ꯁꯤꯠꯄ ꯁꯤꯠꯇꯕ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯨꯗꯤ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ
hai nang mo dumai hai ga nu ne nangi wangang sangang du dani ne mi ne sauri basya nangi sil du piroi hai ba natte ne Manjuri na mem ton ngasi sia ai khoi se leita ba nati adu bu nasak tu nung si man da ba dagi ai khoi na tau ke haidan tau ban bema sel pai re haidana mi bu mi oina u da ba du di tawrakan ikoi sunya khara kana ga dra haidana tau bagi wan nangon dagi sel longdra basu lokpam yam lei bazat adu bu nang ngai khoi ga longna ru re adu di mi na hai sia khara ngai thok ai sin tau na ba di yai dana adu na ti nang di masida prok prok exact nangi sel do khoi na hat ta hat ki tau singai nang na tawri ba e noina hat ki tau bagi na try sia leibak lei mem ton karino nang na ngang liba mayam sibo ha nangi do mai na taxi ka sinai da bu tau ga no hai ba na tro ha mi su leita bagi nangi sel do lauri ba leira ga bu lau ki dro ha lak liba sing si na thak thong ma ngak tan phajana hayu ni nang bo pot chai mayam do pi kro madu lei trabadi kramai na pot jon ga ni asumna leibak leina namdana pot sei sing du piraga mayam du thakri leibak leina makha tare aina haidro nangi wangang sangang du khare hen mali aidana tungda nangi mi leirak loi haidana haujikti kari sarage se ha pining ma leirasu nang munung si dabudagi pirak laroi adu nang na satlaga hatlu bu yabro yana yana ba khara tawni bi manang ngasai dagi tawri ba mayam du tumina tarama tom thinna ise sunya khare hemankhri thabak ama tawradi mayam gi su khara yana ba satpa tabu nasagi da khaladi kamai taw ise khakta natin sel khongat pi tawri se mayam aman aduna mina saknu sijabadi nangna tawri ba thabak to oiroi khangapa sanana haisu haibani inamadi yumda sumangai sel khara pairabani haidana aikhoi bu kari su leitari hekta ngangi adugi matau do mingonda su tawruri adudi mi su sarok patabani kaino haujikti nungairani sel su mangba mina su nungsida ba haido pop tari tom thinna aduni sel do mi gi makhuta leibi haujik aduna mina nungsijabani sel du su pirakani piroi khangdri pirakjri haidana mi do hatlu bu yab magi mem ton imana haibu wasya nang khara laude mamana masagi mangna ba kari su tawdabani ko imana haiba khara lauram labadi ngasi thokli basya thoklam loidabani aduna ngasi dagi nang gyan taro ko mayam du yana ba khara tawraga sel do mangdana bu khotno memton amana muk ngang tawrokpudu da tawpham khangji asum nairi ima kamai tawraga aigi sel do phangani sel do khajikki nati adu loina hat khrabadi aidi loire somdana sanana tumina so kalat pilida ai mangai haidan tawkibuda hojikti kai sare se leibak leina kari tawruni haige salaga phajana hayu soi khre lan khre haidan na thak thong mangaktan mi sing ko mi su adu tawraga sentong khra phangmaduna macha masu thakna bu hotnari bani nangi su mangdana ba moi gi su mangdana ba phajana haino natradi nangi sel do soidana manglani ko imaga mukta chatmina rusi e kari ge ge satoi ba ha namai gi wa launing da ba nangna hauzik upai lerak trakanda ai amu pamlak labra ha ai ngamoi nangna thokpa haina ruso memton upai leitri matom da sonjai as ibu kamaina hairu du ni tawrisi mayam sangdana muk samse ina phoi khrabadi ai loiri aina nahan gi nupa do amta thengaradi haidna khalingai sid moina samamu phoi khradi ai loiri aduga haidri sial mayam do amuk mangdori ba tawrisi as ai gyan ga tarak tre tawrisi asumna khanba yaba khallaga haire noi kanamta aiga sasi hai ba yajaba natro phare phare ai to salage amu halakani haloi haibadi tamangam de ko asi hairam laga memton chatkhre leibak leina haihobi karino masina hairam libasina halakani haloi khangli kaina hairibasina kaidaugi hairi satno kadai da satki hairi satno sina memton tanna kaithel tamna lai mayam na ma ubada masup leinai memton na tapna haire mayam pumnamak ai lankhre matungda mukhanna ai ngangjararoi ai bo mukta ngakpiyo ai gi sel du da di hatpigat asumna hairakpadu da Manjuri na e kaino mayam mana haisi tarabro magi sel do hatkini haidana su pakhatli malin hai memton kari numino ngasi sibo ha nangbo memtolo natraga mi onaraba zatla ne punima na memton adumna nahan kai gyan khara tarabdi pharoidra ha bema karim ta warunu nangna dumna gyan taraba nangi sel do phangba yai aduga gyan tadridi khangde he e kariba adudi tambangam de sini asumna hairambadagi memton mamita tomsa urai tomsa ngasai dagi memton udana ba haidana lotlibani memton hainari ba wadu toklaga e
ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯤꯕ ꯅꯨꯄꯥꯗꯣ ꯑꯥꯗ ꯂꯩꯔꯦ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟꯅ ꯇꯣꯝꯆꯥ ꯇꯝꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯏ ꯇꯣꯝꯆꯥ ꯑꯊꯣꯛꯄ ꯅꯪꯈꯤꯕꯅ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦꯜꯂꯦ ꯑꯩ ꯉꯝꯃꯔꯣꯏꯕ ꯑꯁꯨꯝꯅ ꯍꯨ ꯊꯥꯗꯅ ꯆꯦꯟꯈꯤꯕꯗꯨꯗ ꯃꯦꯝꯇꯣꯟ ꯎꯄꯥꯏ ꯂꯩꯇꯦ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯣ ꯆꯦꯟꯈ꯭ꯔꯦ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯤꯅꯤ ꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯥꯅꯣꯅꯤ ꯑꯁ ꯑꯩꯗꯤ ꯁꯦꯜꯁꯨ ꯃꯥꯡ ꯅꯨꯄꯥꯁꯨ ꯐꯪꯗ ꯑꯩ ꯂꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟ ꯎꯄꯥꯏ ꯂꯩꯇꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯄꯥꯎ ꯄꯨꯝꯅꯃꯛ ꯃꯃꯥꯗ ꯇꯝꯖꯩ ꯂꯩꯕꯥꯛ ꯂꯩꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯖꯩ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯁꯤ ꯏꯆꯥꯁꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤꯁꯤ ꯏꯃꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯧꯖꯔꯨꯕ ꯀꯔꯃꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯏꯆꯦꯒꯤ ꯇꯣꯝꯊꯦꯟ ꯏꯅꯝꯃꯒꯤ ꯁꯅꯥ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯂꯥꯜꯂꯦ ꯅꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯃꯇꯨꯡꯗ ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯁꯦ ꯑꯩ ꯇꯧꯔꯔꯣꯏ ꯍꯧꯖꯤꯛꯇꯗ ꯑꯩ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯍꯥꯏꯗꯨ ꯑꯣꯏꯗꯨꯅ ꯂꯩꯈꯤ